Akasvani Imphal Kshetrimayum Chitrabhanu na pau pazari ahan badamaru eba pau. Traffic ki chana kanglong ngakdaba singdagi traffic police na punna lupa lak humpumapan lising humbudrani twegi I chalan kahan ki. Pradhanmantri Narendra Modi ki puningi wa man ki baat ki chamatara mapan suba episode ngasi ayupung tara mathoida Akasvani de shandokani amasung leibas da hojik chathariba numit chamani gi oiba TV elimination campaign da TV laina na naba miyoi lak mga hena khangdokpa ngamle. Raise asida traffic ki chana kanglong ngakdaba sing traffic police na fagatuna I chalang kakpagi thabak lepna chathari traffic police ki paun hai JSC ki oina traffic ki chana kanglong singakdaba singdagi punna lupa lak humpumapan lising budani thoi I chalang kakhi January thada lupa lak kunthatre lising nifu manga Chatret aduga February thagi na tang 13 phawda lupa lak kunmathoi lising marfuni thoi chahungi I chalang kakhi thasi ki tara tegi kungani thoi phawba Haukiba nimit tarukni asida lupa lak tara lising nifu marigi I chalan kakhe. Social media ki kuthang da Raisa Police maru ina commando personnel singda phone ki hanba wahi haiduna video thagat luba miyoi ama ngarang Bisnupur District Police na fare. Police ki paun hai faraba miyoi asi Bisnupur Jilla ki thamna pokpi mamang lekai ward number 4 dagini. Maak na social media da thaglakpa video adu ki matung ina tizinaba ki dama su moto case ama lakhot ki tungda Bisnupur District Police amadi Manipur Police cybercrime ka kusam na duna hairiba miyoi adu phagat pangam ki bani. Wahong pong chathabada miyoi adu KCP City Meite ki kadani hairi. Amarom the SDPO Thobana Luching Duna Police ki Kangbu Amana Ngarang Thobal Jilla gi Wangzingi Mafam Singda Yugi Drive Sing Chatakre Maduda Miyoi Amadegi U Bottle Kuntra Mari Fagat ki Hairi Manipur da Anauba Sarkar Ama Atuba da Semu Amadi Kul Ngak Papaba Yaro Habana Chingba Kolaw Sing Lawduna Ngarang Thobal Jilla gi Tongan ba Mafam Singdegi Lakpa Maira Pai Bising gi Khongchet Ama Chatkre Maira Pai Bising Adu Thobal Mela Ground da Pulaba Matungda National Highway Paring da Leptuna Kolaw Sing Law ki Hairi Thobal District Police amadi Thobal Municipal Council ki miyoi singna Thobal Bazar gi akoibada Khonglambi amadi National Highway singda ain kaina tukan sing khandokpa poche esimene chimba sing ngarang takthokre SB Thobal gi miyang makhada chatheki ba khongtang asi yai report bazar gi akoiba amadi Lilong Bazar gi akoiba mafam singda su chathaki loinena lambi gi nakna dukan phamliba miyoi sing amasung manak nakpada tariba miyoi singda thorang asigi matangda khanganki Sports Authority of India Northeast Regional Center Imphal Sinduna Fit India Cycling Drive Sunday on Cycle Campaign House Imphal Komalampak tegi chatnana ba sem sabal loire cycle rally asida All Manipur Working Journalists Union gi mihur kangbu saruk yari rally asi Komalampak tegi horga net North AOC Chingmerong phawduna chatlaga Komalampak ta amuk halakani Kokomi na hairi Manipur da chaithokna leiriba khulai sing Rajapalna numit 8 ni phawbugi manungda pikhalangnaba matam thakrabasu thariba matam asi yodringai da handa Central Security Force na chathakiba thong aduna Rajapal gi wapum adu miyamda chamamna halle loop asna thokpa chero amada hai Rajapalna khulai pikhalangnaba numit 8 ni gi matam tharakpa asi tenmali miyamge mating hena phanganaba amadi bap tanadabadagi thong sing thokdanaba matam hena piba tangai phade loinena Kul ngakpa singdagi kulai sing lokhot nabagi damakta leiriba local youth leader singa hana unaduna wariba taisanab nabasu Rajapal da taksili amaromda masagi maramdam kanjanabagi damakta kulai partner kul ngakliba micham singi mathakta ain ge oba thabak amata lokhot bidanabasu jerul asina palli Pradhanmantri Narendra Modi ki puningi wa man ki baat ki chamatara mapan sub episode ngasi ayub pungtar mathoida Akasvani de sandokani tharamasi AR News DD News PMO amasung Information and Broadcasting Mantralogi YouTube channel sindasu live streaming togani LRS Akasvani Chorchanpur dasu tharamasi sandokani masigi Manipuri wan thok Pradhanmantri gi warol piba hek loibaga Akasvani Imphal sandokani Masing ngasi nimitang pung nipan dasu amukhana sandokani dialect lon singdana mathangi nimita sandokani tabiriba pawasi Akasvani Imphal dagini Kendriya Haksel amasung yafaimba mantraloina changsaliba nimit chamani gi oiba TV elimination campaign da leba asigi miyoi la manga hena TV lena naba miyoi ni haina khangdokpa ngamle Zilla Chamri Yankhi Manga da Chatakiba campaign asita TV ne naba miyoi lak ahum lising yankhi tere hena layangki Mantraloy gi paun high campaign asik manung da miyoi koti tera rom screening tawki campaign asik manung chenna nikse severe lak tera da anoba makal gi TV layang naba khulai sing fangan bangamle
Pradhanmantri Narendra Modi ki numit humni ki Madhya Pradesh, Bihar amasung Assam khongchat ngasidagi horagani. Sri Modi na ngasi Madhya Pradesh ki Chhatarpur jillada Bageswar Dham Medical and Science Research Institute ki jatra hungani. Cancer Hospital asina kudong chaba ningthina phangdraba miyuisingda cancer laina liamna layangani amasung masida state of the art machine sing amasung specialist doctor sing ki kudong chaba su phangangani. Maangna Bhopal da numin ini chathakadaba Global Investor Summit lisingani kunmanga su hokdokani. Pradhanmantri na hayang Bihagi Bagalpur da chakani mahang na mapam aduda PM Kisan Scheme gi tara mapan suba instrument yan thopagalo na rajya adugi tongan ba chakot torangi project kaya gi jatra hungani amasung sangagani. Sri Modi na mathangi nimita Guwahati da pangtokadaba Jormur Vinandini Mega Jormur lising ani kunmanga da saruk yagani thorum asi Chagi udyog na chahi chani mapung pharakpa amasung Asambu industrialization tawrakpa chahi chani mapung pharakpagi damakta pangthokpani. Pradhanmantri na Guwahati da Advanced Assam 2.0 Investment and Infrastructure Summit lising ani kunmanga su hokdokani. Pradhanmantri Narendra Modi na mathang thada pangthokadaba Mauritius ki Yankaitere Suba National Day ki thorum da Guest of Honor oina saruk yagani. Wafum asileba adugi Pradhanmantri Navin Ram Gulam na sangsata lokthokibani mahang na hai masagi achinba kaya lejarba so Mauritius ki asigumba thorumda Sri Modi gumba saknariba miyoi amana saru yaba asi makhoi gi damuk chokthok chaningai ni. Mauritius ki National Day ki thorum asi leba aduna British ki makhotegi lising machamapan humpu nipanda maning makha tamkiba numit adubu ningsingbu oina chehi khudingi masara ni thoida pangthoi. Mamang chehi ki numit asida palan thorumda su Rashtrapati Draupadi Murmu na athoiba atithi oina saru yakhi. Madhya Pradesh na leba asig manung da khwaidi ki langza yamna leba rajya oire. Rajya ki forest bibag na chathakiba census ta langza ki masing asi lising tarani thoi chamapan marfumathoi hena hele. Akasvani paumin hai Madhya Pradesh ta langza masing thibi ki thaba asi circle taratruk division humpumari amasung protection area mapan da chathaki lising ni taramapan ki census ta Madhya Pradesh ta langza ki masing asi lising nipan chahum marfudratre oiki aduga mang chehi lising ani kunmari dana lising tara chanipani phumanga oiki. Ngasi phongba pause singi maru oiba pausingi dama haujik Waikhom Chitradhani lady Chitradhani. Thagachari Chitrabhanu Churachatpurda Kutlai Singh Pikhatpa Haure Kokomi na matam sangdoknaba wafam thamlakli haiba pausi Sangai Express Manipuri edition gi anishub headline tawre. Huyelan Paugi ahanba headline dana Churachandpur amasung Moregi matungda governor na Kangpokpi amadi Senapati chatkre district anida IT center amamam hangdokre review meeting pangthokre highway semgatpagi thabak amasung law and order gi matangda takhatkre haina phongli. Sana laibakta Kautruk Kadangban drone bombing gi drone supplier NIA na masakhang bangamle haina ahanba lamai da phongli. Imphal Free Press ta matam sang na loluraba More Hospital amuk hangdokre haiba paosi ahanba lamai da phongli. Separate administration gi damak political dialogue chathabina ba Kuki Singh na governor da Taksin Kre haiba paosi Ichel Express ki ahanba headline tawre. Naharol gi thodangda ngasi oiriba phibam asi MLA Singh na mathau pangthok tabadagi natte matam chana CM na thabak paikhat tabadagi ni haiba MLA Sheikh Nurul Hasan gi wafam ahanba lamai da phongli. Morning Bell da Mizoram amadi Manipur ga phauna bathong Mizoram gi Chief Minister na sanga kre haina ahanba lamai da phongli. Manipur Mail da AIMS Common Recruitment Examination lising ani kunmari gi Exam Center Imphal da tahanbina ba MP Bimol akoi jamna appeal tawbugi pau ahanba lamai da phongli. Sangai Express English edition da Security Force amadi miyam mukna bada chahi humpurom gi mera paibi ama sokle haina ahanba lamai da phongli. Chitrabhanu Thagachari Chitradhani aroibada maroiba pau amukhana traffic ki chana kanglo ngakdaba singdagi traffic police na puna lupa lak humpu mapan lising budrani thogi I chalan kakhe. Pradhanmantri Narendra Modi ki pukningi wa man ki ba ki chama taramapan suba episode ngasi ayu pung taramathoida Akasvani da Chandokani amasung lebas ta hoju chatareba numit chamani gi oiba TV elimination campaign da TV laina na naba myo lak manga hena khangdok pangamle pauloi sari.